ꯑꯩ ꯄꯤꯗ꯭ꯔꯤꯌꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯒ ꯄꯩꯁꯥ ꯄꯤꯔꯤꯉꯩꯗꯒꯤ ꯅꯁꯔꯤꯗꯒꯤ ꯆꯤꯊꯔꯛꯄ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦꯅꯦ ꯕꯥꯔꯗꯦ ꯆꯠꯇꯣꯏꯅꯦ ꯌꯥꯝ ꯆꯤꯟꯅ ꯁꯤꯟꯖꯕꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯄꯩꯁꯥ ꯈꯥꯏꯅꯕꯒꯤ ꯁꯤ ꯀꯟꯅ ꯉꯥꯡꯅꯔꯤꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯄꯩꯁꯥ ꯈꯥꯏꯅꯔꯤꯅꯦ ꯑꯩꯈꯣꯏ ꯀꯦꯛ ꯂꯩꯅꯕ ꯑꯔꯩ ꯑꯔꯩꯕ ꯄꯩꯁꯥ ꯈꯥꯏꯅꯔꯤꯅꯦ ꯍꯧꯖꯤꯛ ꯂꯥꯛꯑꯅꯤꯅ ꯄꯩꯁꯥꯁꯨ ꯑꯝꯇ ꯄꯥꯏꯅꯗꯦ ꯂꯥꯎ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯂꯥꯛꯄꯤꯌꯣ ꯂꯝꯕꯤ ꯐꯖ ꯊꯥꯎ ꯍꯥꯟꯖꯔꯤ ꯍꯥꯏꯌꯣ ꯅꯅꯤ ꯍꯥ ꯊꯥꯎ ꯍꯥꯟꯖꯔꯤ ꯊꯥꯎꯁꯤꯁꯨ ꯍꯥꯜꯂꯤꯔ ꯍꯩꯗꯣꯛꯏꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯄꯤꯔꯝ ꯉꯁꯤ ꯀꯦꯁꯇꯥꯒꯤ ꯕꯥꯔꯗꯦ ꯂꯥꯛꯄꯁꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯒꯦ ꯀꯩꯝ ꯐꯥꯎꯗꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤꯅꯦ ꯀꯦꯁꯇꯥꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯅꯔꯁꯔꯤꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯤꯟꯅꯔꯤ ꯑꯩꯈꯣꯏ ꯍꯟꯅꯨꯔ ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯔ ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯃꯤꯟꯅꯕꯁꯨ ꯌꯥꯏ ꯇꯤꯟꯅꯃꯤꯟꯅꯕꯁꯨ ꯌꯥꯏ ꯀꯦꯁꯇꯥ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯅ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤꯁꯤꯅꯤ ꯅꯪ ꯋꯦꯗꯔꯁꯤꯗ ꯌꯦꯡꯉꯒ ꯋꯦꯗꯔꯁꯤꯗ ꯐꯨꯔꯤꯠ ꯑꯄꯥꯕ ꯑꯃ ꯂꯤꯠꯂꯒ ꯒꯥꯔꯤ ꯊꯧꯔꯤꯕ ꯌꯦꯡꯉꯣ ꯀꯥꯏꯗꯒꯤ ꯁꯤꯗ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦ ꯒꯔꯜꯒꯤ ꯀꯦꯛꯅꯦ ꯃꯃꯤꯡ ꯌꯥꯝ ꯐꯖꯕꯅꯦ ꯀꯦꯖꯤꯇꯥ ꯌꯥꯝ ꯇꯥꯡꯕꯗꯤ ꯂꯩ ꯉꯝꯗꯦ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯂꯣ ꯕꯖꯦꯠꯅꯤꯅꯕꯀꯣ ꯍꯥꯏ ꯃꯤꯌꯥ ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯆꯔꯨꯔꯦ ꯁꯤ ꯂꯧꯈꯠꯆꯔꯨꯕꯅꯤ ꯁꯤꯖꯕꯗꯤ ꯇꯧꯁꯤꯜꯂꯛꯏꯁꯦ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯇꯣꯔꯣꯗꯨꯅꯤ ꯁꯤꯁꯦ ꯇꯣꯔꯣꯅꯤ ꯁꯤꯅ ꯌꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯕꯨ ꯀꯣꯏꯂꯥꯁ ꯈꯤꯇ ꯊꯥꯕꯤꯌꯨ ꯒꯗ꯭ꯔꯛ ꯂꯥꯎꯗꯅ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯁꯦ ꯐꯅꯤꯗꯪꯅꯦ ꯍꯥꯏꯁꯦ ꯂꯝꯕꯤꯅꯦꯅ ꯂꯣꯏꯔꯦ ꯕꯅꯥꯏ ꯂꯩꯀꯥꯏ ꯆꯥꯎꯈꯠꯇꯦ ꯕꯅꯥꯏ ꯂꯩꯀꯥꯏ ꯆꯥꯎꯈꯠꯇꯦ ꯅꯄꯥꯁꯨ ꯃꯦꯝꯕꯔ ꯑꯣꯏꯔꯤꯅꯦ ꯑꯗꯨꯒ ꯑꯦꯁ ꯇꯜꯂꯦ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯌꯥꯝꯃꯟꯗꯅ ꯁ꯭ꯋꯥꯏꯁꯦ ꯀꯣꯏꯂꯥꯁ ꯊꯥꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯌꯥꯝꯃꯟꯗꯅ ꯌꯥꯝꯃꯟꯗꯅ ꯁ꯭ꯋꯥꯏꯗꯒꯤ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟꯒꯤ ꯖꯒꯥ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯦ ꯀꯣꯏꯂꯥꯁ ꯊꯥꯕ ꯍꯧꯔꯦ ꯃꯄꯥꯁꯨ ꯃꯦꯝꯕꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯦ ꯒꯔꯜꯒꯤ ꯃꯃꯥꯟꯅꯕꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯀꯦꯟꯗꯜ ꯌꯥꯎꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯣꯔꯣꯗꯨꯅꯦꯁꯦ ꯕꯥꯔꯗꯦ ꯒꯔꯜꯗꯨ ꯑꯥꯗ ꯍꯤꯒꯠꯂ ꯂꯩꯁꯦꯅ ꯇꯧꯁꯤꯟꯅꯔꯒ ꯑꯁꯤꯗ ꯕꯥꯔꯗꯦ ꯒꯔꯜ ꯂꯩꯔꯁꯤꯗ ꯏꯁꯩ ꯁꯛꯑꯣ ꯃꯅꯤꯡꯒꯩꯗꯨꯅ 상말로 야니나.
Azumai Indonesia mau bisa ada lagi dong nih. Nào sao không kèm đây để cho Mẹวันนี้ไอ้ยอกันหนึ่งวันเรียนตัวฉันวันนี้อะไรยอกันเซ่ปั๊มเซ่ chào món đấy Angan Suzuki deh mas ya. Angan kita harus duduk ya mas. Sisi kena beli, kayaknya yang beli. Mama dia bilang nggak bisa loh. Tahu nggak beli dia beli. Mama ini salah beli dia, mama ini salah. Oh, tadi ni ni salah. 아직 이게 진짜 안 파자라만요. 아직 그도 미네 진짜 니. 미네 이 비말이야. 진짜 거의 싸가 하다 봐. 비단 거를 다 용 그래. 싸가 나 돼. 우리 잘 하고. 난 저쪽 용 그래. 시간이 지금 걸어오세요. Anh thằng kia học sinh kia là các photo tham gia là thôi là vậy nhỉ mà kia cậy ra phải đặt cái chai này ra gà làm ta để tới không được cái tờ cái em tận gì thế nó tờ đâu mai cái kia chỉ đi ôm ninh bầm nhóc xem là cả đồ rệt đó mẹ mấy kia là nó mình sao phăng rồi đồ rệt này em sao rồi kìa chị Hàn là sao rồi nè giờ bên này iman mình xem ya jaro nó xuống jaro cái bên này hả cái gì mà phía trước mai giờ bên đấy nó giao để em mà tính đâyวันนี้แบบจะพวกแต่đâuวันนี้ ngon đấy mày sao mà thằng bây giờ xin này mày sao bây giờ xin này đấy hàng bây giờ là hàng nghe kia khá bốc bớt xin dùng cũng cắt đấy xin này là sao cho bên này cái gì càng nè wari ama mga tani tong na rin sobra kahani ama tani yo si Maloy sai tu Maloy sai tu ang siya ba si Miam jo pa khờ không gì đó so wari watai am tani tong na mai cái thong pa kahani tani lai na rin se mai cái mondrang am mom tani lai na rin Miam se ai ra si mà si qua đây chúng ta cả phải chân chân này nó có dùng ngâu gì hết thì mày mà si mà si qua đây nó xin là ba thì có nên tôi cho phải ăn rau giờ đi ba đi câu rất cái đấy thì anh nó ít cả ra thì mày ăn ba đi cái gì thế mà ta sẽ nói xin chào nghe mày ăn bye bye aku like subscribe to promo khoi ba na mi masakara kare phazage do happy comment da bye